ꯐꯖꯕꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ. ꯃꯇꯝꯁꯤꯒꯤ ꯂꯝ ꯌꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯐꯖꯕꯤ. ꯃꯃꯥꯅ ꯍꯧꯗꯣꯛꯂꯕꯁꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ. ꯄꯨꯡꯁꯨ 10 ꯇꯥꯁꯤꯜꯂꯛꯂꯦ. ꯃꯧ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯈꯣꯡꯂꯛꯏ. ꯐꯖꯕꯤ ꯐꯣꯟ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥꯒ ꯁꯨꯛꯂꯒ ꯃꯃꯤꯠꯇꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ "ꯍꯦꯜꯂꯣ." ꯐꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ "ꯈꯣꯟꯖꯦꯜꯁꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯑꯗꯨꯅꯅꯤ." ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯐꯖꯕꯤꯒ ꯔꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯤ ꯂꯤꯂꯤꯅꯤ. ꯃꯍꯥꯛ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯅ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯈꯪꯍꯟꯗ ꯀꯦꯅ ꯌꯣꯛꯆꯕꯤꯅꯤ. ꯑꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕꯤꯒ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯃꯤꯟꯅꯕꯅꯤ. ꯃꯃꯥꯟꯅꯕꯤ ꯐꯖꯕꯤꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯑꯌꯨꯛꯁꯤꯗ ꯀꯣꯜ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯄꯅꯤ. ꯐꯖꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯂꯤꯂꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯩꯁꯨ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯗ. ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏ ꯗꯦꯗꯤꯅ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨꯏꯅꯤ." ꯐꯖꯕꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ. ꯑꯗꯨꯒ ꯄꯥꯈꯠꯅ, "ꯅꯣꯏ ꯗꯦꯗꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯪꯂꯖꯥꯠꯂꯣ?" "ꯏꯁ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯏꯕꯦꯝꯃ. ꯅꯪ ꯂꯥꯛꯂꯒ ꯈꯪꯉꯅꯤ. ꯂꯥꯛꯇ ꯂꯥꯛꯑꯣ." "ꯀꯩꯗꯧꯉꯩ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯁꯠ ꯍꯥꯏꯔꯣꯁꯦ." "ꯂꯥꯛꯄꯕꯨ ꯀꯩꯅꯣ, ꯍꯣꯔꯦꯟ ꯍꯦꯛꯇ ꯂꯥꯛꯑꯒꯦ." "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯍꯣꯔꯦꯟꯗꯣ ꯂꯥꯛꯑꯣ. ꯑꯩꯁꯨ ꯊꯝꯂꯒꯦ. ꯕ꯭ꯔꯁ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ." "ꯑꯁ ꯅꯝꯊꯤꯔꯦ ꯏꯕꯦꯝꯃ. ꯑꯩꯉꯣꯟꯗꯒꯥꯇꯤ ꯍꯥꯏꯔꯤꯌꯦ ꯌꯥꯝ ꯌꯥꯍꯧ ꯉꯟꯕꯤꯒ ꯁꯥꯔꯒ, ꯑꯗꯨꯒ ꯃꯥ ꯑꯣꯏꯅ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤꯌꯦ." ꯂꯤꯂꯤ ꯅꯣꯛꯂꯒ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯅꯪꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯟꯅꯕꯅꯤꯗ. ꯐꯔꯦ ꯊꯝꯂꯒꯦꯀꯣ." "ꯍꯣꯏ ꯊꯝꯂꯣ. ꯑꯩꯁꯨ ꯑꯝꯇ ꯍꯧꯒꯠꯂꯗꯧꯅꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯜ ꯀꯛꯈ꯭ꯔꯦ. ꯐꯖꯕꯤꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯏ. ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯕꯒ ꯄꯦꯜꯂꯕ꯭ꯔꯣ?" ꯐꯖꯕꯤ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯦꯝ ꯑꯃꯕꯨ ꯂꯧꯗꯨꯅ ꯃꯌꯥꯅ ꯆꯤꯛꯂꯒ ꯆꯥꯅ ꯆꯥꯅ ꯈꯨꯝꯂꯛꯏ, "ꯑꯍꯣꯏ ꯏꯃꯥ, ꯆꯥ ꯂꯩꯇ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ?" "ꯂꯩ. ꯏꯃꯥꯗꯤꯅꯦ ꯍꯩꯗꯣꯛꯈ꯭ꯔꯁꯤꯔꯅꯅꯦ ꯈꯜꯂꯨꯔꯕꯅꯤ. ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤꯒꯤ ꯈꯜꯂꯒ ꯊꯝꯂꯤꯕꯅꯤ. ꯆꯥꯛꯄꯨ ꯂꯣꯏꯗꯧꯔꯦ ꯅꯪꯅ ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯤꯁꯦ." "ꯆꯥꯛ ꯂꯣꯏꯗꯧꯔꯁꯨ ꯑꯗꯨꯝ ꯊꯛꯂꯗꯧꯅꯦ. ꯏꯪꯂꯝꯅꯅꯦ. ꯈꯔ ꯑꯝꯇ ꯁꯥꯍꯜꯂꯛꯑꯣ." ꯁꯥꯍꯟꯒꯦ. ꯏꯆꯥꯗꯤ ꯐꯝ ꯌꯥꯝ ꯆꯥꯎꯔꯕꯅꯤꯅ ꯃꯃꯥꯗꯒ ꯊꯧꯊꯥꯕꯁꯦ ꯌꯥꯝ ꯍꯩꯔꯦ." ꯃꯆꯤꯟꯗ ꯑꯃꯨꯛ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯒꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯤ. "ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯒ ꯃꯊꯣꯡ ꯍꯨꯞꯇꯕ ꯊꯕꯛ ꯇꯧꯔꯨꯔꯣꯅ ꯊꯥꯕꯁꯤ ꯃꯉꯥꯏꯔꯦ ꯇꯧꯔꯤꯁꯦ." "ꯏꯃꯥ, ꯅꯪ ꯍꯥꯏꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯀꯣ. ꯌꯨꯝꯁꯤꯗ ꯄꯣꯏꯁꯦ ꯑꯩ ꯊꯟꯇꯅꯤ. ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯤ. ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯌꯥꯏ." "ꯏꯃꯥ ꯏꯄꯦꯝꯃ, ꯋꯥꯖꯥꯎꯁꯤꯗꯤ." ꯁꯥꯍꯜꯂꯕ ꯆꯥ ꯑꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ, "ꯍꯩ, ꯋꯥ ꯉꯥꯡꯕꯗ ꯌꯦꯡꯂꯒ ꯉꯥꯡꯉꯨꯀꯣ. ꯅꯄꯥꯗꯕꯨ ꯄꯪꯌꯥꯗ ꯌꯥꯕꯩ ꯋꯥꯅꯤ. ꯅꯃꯥ ꯑꯩꯉꯣꯟꯗꯗꯤꯅꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯒꯗꯕ ꯅꯠꯇꯦ ꯈꯪꯉꯨ." ꯐꯖꯕꯤꯗꯨ ꯁꯥꯎꯅ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯂꯒ, "ꯑꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯤꯁꯦ. ꯊꯛꯂꯣꯏꯗ ꯆꯥꯒ ꯑꯝꯇ." ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯊꯣꯡꯖꯦꯜꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟꯒ ꯊꯦꯡꯅꯩ. ꯐꯖꯕꯤ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯆꯥꯎꯇꯣꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ, "ꯀꯩꯅꯣ ꯑꯁꯤꯅ ꯑꯃꯨꯛ ꯄꯩꯈ꯭ꯔꯤꯁꯤꯅ? ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ?" "ꯍꯣ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ. ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯦꯝꯗꯣꯛꯎ, ꯃꯍꯩ ꯇꯝꯕ ꯆꯠꯂꯒ ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯔꯨꯕꯒꯤꯅꯤ." "ꯏꯍꯦ, ꯏꯆꯥꯕꯨ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯗꯨꯕꯨ ꯈꯪꯂꯕ꯭ꯔꯣ? ꯃꯃꯥ ꯅꯪꯕꯨ ꯅꯃꯤꯠꯇꯒ ꯎꯔꯕ꯭ꯔꯕ? ꯎꯗꯅ ꯍꯥꯏꯔꯨꯔꯕꯗꯤ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ." ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ. ꯑꯩꯅꯕꯨ ꯑꯆꯨꯝꯕ ꯍꯥꯏꯔꯁꯨ ꯑꯔꯥꯟꯕ ꯍꯥꯏꯔꯁꯨ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯔꯗꯧꯅꯤ. ꯍꯌꯦꯡ ꯁꯣꯏꯔꯛꯂꯒꯅꯦ ꯃꯃꯥꯗ ꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏꯀꯣ." "ꯑꯔꯥꯟꯕ ꯇꯥꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯏꯆꯥ ꯃꯊꯟꯇꯅꯤ. ꯃꯅꯤꯡ ꯃꯈꯥ ꯈꯔꯁꯨ ꯇꯝꯖꯁꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ." "ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯗꯣ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ. ꯍꯦꯟꯃꯜꯂꯦ. ꯃꯅꯤꯡ ꯇꯝꯕꯁꯦ ꯃꯥ ꯅꯨꯄꯤꯅꯤꯅꯦ. ꯁꯣꯏꯔꯒ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣꯕ." ꯌꯥꯔꯦ ꯇꯣꯛꯂꯣ. ꯆꯥꯛꯇꯨ ꯊꯤꯔꯣ. ꯑꯩ ꯊꯦꯡꯈ꯭ꯔꯅꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯥꯏꯕꯤꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ.
ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯗꯨ ꯊꯤꯔꯗꯨꯅ ꯄꯤꯖꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯦꯔꯨ ꯉꯁꯤ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯩꯍꯥꯎꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯂꯩꯍꯥꯎꯅ ꯄꯦꯔꯨ ꯎꯔꯕꯗ "ꯑꯩꯃꯥ, ꯃꯄꯥ ꯌꯥꯝ ꯆꯥꯅ ꯊꯦꯡꯅꯩꯌꯦ"꯫ ꯄꯦꯔꯨꯅ "ꯆꯥꯅꯔꯦ, ꯊꯣꯛꯂꯁꯦ"꯫ ꯂꯩꯍꯥꯎꯁꯨ ꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯇꯦꯁ ꯇꯧꯔꯝꯕꯒꯤ ꯔꯤꯖꯜ ꯑꯗꯨ ꯄꯨꯗꯨꯅ ꯉꯔꯥꯡꯒꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯄꯦꯔꯨꯅ "ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ"꯫ ꯗꯣꯛꯇꯔ ꯑꯗꯨꯅ "ꯌꯥꯅꯤ, ꯆꯪꯂꯛꯑꯣ". "ꯉꯔꯥꯡꯒꯤ ꯇꯦꯁ ꯔꯤꯖꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯗꯣꯛꯇꯔ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯗ ꯄꯤꯔꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯥꯎꯅ ꯄꯦꯔꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ "ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯣꯝꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯤꯒꯦ? ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ? ꯑꯗꯣꯝ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯊꯈ꯭ꯔ ꯃꯥꯜꯂꯦ"꯫ ꯄꯦꯔꯨ ꯄꯥꯈꯠꯅ "ꯗꯣꯛꯇꯔ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯕꯤꯌꯣꯕ". ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯒꯤ ꯑꯍꯜ ꯂꯃꯟꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯦ꯫ ꯑꯩ ꯅꯉꯣꯟꯗꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ? ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯏꯕꯨꯡꯒꯤ ꯃꯈꯥꯗ ꯂꯩꯖꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯦ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅꯤ"꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ "ꯑꯣ, ꯁꯣꯔꯤ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤꯗꯤ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ". ꯄꯦꯔꯨ ꯇꯥꯅꯤꯡꯕ ꯈꯧꯔꯥꯡꯕ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ, ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯀꯔꯤꯅꯣ"꯫ ꯗꯣꯛꯇꯔ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯁꯦ ꯍꯧꯖꯤꯛ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯔꯦ꯫ ꯀꯟꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯑꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯊꯈ꯭ꯔꯦ". ꯄꯦꯔꯨ ꯂꯩꯍꯥꯎ ꯌꯦꯡꯅꯩ꯫ ꯄꯦꯔꯨꯗꯤ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ ꯂꯩꯍꯥꯎꯁꯨ ꯋꯥꯁꯦ ꯇꯥꯕꯗ ꯍꯥꯏꯐꯝꯗꯤ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯠꯊꯣꯛꯄꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯈꯔ ꯍꯤꯗꯥꯛ ꯊꯥꯔꯒ ꯌꯦꯡꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯟꯅꯖꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯄꯦꯔꯨꯗ ꯄꯤꯔꯛꯏ꯫ ꯄꯦꯔꯨ ꯋꯥ ꯉꯥꯡꯗ ꯄꯤꯔꯛꯂꯤꯕ ꯆꯦ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯔꯤꯝꯁꯀꯤ ꯒꯦꯠ ꯌꯧꯔꯦ꯫ ꯄꯦꯔꯨ ꯆꯠꯂꯝꯕ ꯑꯗꯨ ꯂꯦꯞꯈꯤ꯫ ꯂꯩꯍꯥꯎꯅ "ꯄꯦꯔꯨ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯥꯎ, ꯆꯠꯂꯁꯦꯕ". ꯄꯦꯔꯨ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯤ ꯈꯪꯗꯅ ꯇꯞꯅ ꯄꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯦꯔꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣꯕ, ꯆꯠꯁꯤꯃꯤ ꯅꯪꯕꯣ. ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯄ ꯇꯥꯔꯦꯕ. ꯂꯥꯛꯑꯣꯕ". ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯔꯨꯕꯨ ꯆꯤꯡꯏ꯫ ꯄꯦꯔꯨ ꯃꯃꯤꯠꯇ ꯇꯥꯔꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, "ꯂꯩꯍꯥꯎ, ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ". ꯂꯩꯍꯥꯎꯅ "ꯄꯦꯔꯨ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕꯁꯦ. ꯌꯦꯡꯉꯣ, ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅꯤꯗ ꯌꯦꯡꯗꯨꯅ ꯆꯠꯂꯤꯕ ꯑꯁꯦ. ꯂꯥꯛꯑꯣꯕ, ꯌꯨꯝꯗ ꯆꯠꯂꯁꯦꯕ". ꯄꯦꯔꯨꯁꯨ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯔꯦ꯫ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯄꯦꯔꯨ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯂꯩꯍꯥꯎ ꯃꯥꯁꯨ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ, ꯀꯔꯝꯅꯕꯨ ꯊꯦꯝꯖꯤꯟꯒꯅꯤ, ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯞꯂꯕꯗꯤ ꯋꯥꯔꯅꯤ ꯈꯟꯅ ꯄꯦꯔꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯗꯨꯅ ꯂꯩꯍꯥꯎꯅ, "ꯄꯦꯔꯨ, ꯀꯩꯒꯤꯅꯣꯕ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕ? ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯄꯤꯔꯛꯏꯁꯤꯗꯤ". ꯄꯦꯔꯨ ꯋꯥ ꯉꯥꯡꯗꯦ, ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯦꯔꯨꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯂꯩꯍꯥꯎ ꯀꯔꯤꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯋꯥꯗꯤ ꯌꯥꯝꯅ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯣꯡꯕꯅꯤꯅ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯈꯣꯡꯅ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯍꯥꯎꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯄꯨꯟꯅ ꯆꯪꯂꯛꯇꯨꯅ ꯂꯩꯍꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯈꯤ ꯄꯦꯔꯨꯁꯨ꯫
Peru ngasai makhaidi pirangkhak singthakibani. Haujikti khonjel su thokna kaplakle. Tan chana leihaugi yumgi miso mata leiramde. Peru haujikti magi punsi telani khangjarakpada karisu tokpham khangdrabada madom wakhalda pangkhanta khanjinjaduna wakhalado waraduna pena kapcharakpani. Leihausu mabu themjinbiduna wa kaya mahari. Peru toklobase nang kaishu tawroyeba nang adum wakhal yamna khanjinduna pangkhanta khallabadi ai kamai leidoino ai karamna tawdoino ba se toklo kaplano ba Peru kaplano ba se Peru wa ngangla e Leihau nang naibu thembiribaduna ingonda kari kanagani ha karino ba kana doise isorse yam phatte Leihau aigi ichilinaugi idadagi hima bababusu hunbikiba aduga aibusu sanagi mafamdagi hunbinaba amuk taurangba masidabu laise leibrane aibu Leihau laise leibra Leihau masu Perugi matau yengba ngamda mitta pira ihauna mapi tapna tarak-i Leihauna Peru tokloba nang doctor na hidak charaka yengkisi haidudi wakhalina khanjin khinoba toklose Leihau khangi Peru se kanba ngamloi haiba adubu kari dio pai lei Leihaugi madom cha amasu leina asina naduna matam kuina mapalamgi hospital da laikanaduna leikibani sel thumgi phibam phattabana adumak laikanaba ngamta leikidabani Leihau Peru da wa ma hodora-i Peru ina mata so hoida hairaga Manipur da dingamgani thazade adubu ngamlabasu yai mapala chatuna nangbu yenglusira Peru kaplamba adu toktuna Leihau madu oiraroidabani ina mata so makhoi yamna pisha paiba misu natte karigomba chatlabadi ima ipana thambiramba hingkholse yonge hairakani karigomba lamse yonkrabadi aikoi sanagine haibada karisu leiraroi Peru amuk kaplaktana Leihau aikoi sanase maraibak tirabani ai mabu yam nungsiye aina bazana layengdunasu ai ganba ngamloye Leihau Leihau su kaple Peru su asiyawna manawu nungsibra asiyawna su thamoi kanbra asiba haiba sibu adugi matik kidabra haujiktada Leihau khangle matagi thamoi ase asukuibase khangnude nongmata ngasidi khangle Leihau pumnamak ashibu naithairaga Peru da wahang ama hanglai Peru nangi leinase nongmadi imungi mipum khudingmak khanglakani aduga nang haujik luhongbagi wasu luisinaraga leirabane leihoriba nganbana kari oihauba aduga luhongbana karam tauba Peru su wahang se hanglakani khangi aduna Leihau da asumna hairai Leihau adugi wahang doni haujik mangda leiriba ase adubu nangna hangliba wahangdo taraina paukum pibadi ngamdre haujik kaino ina tawgadaba angkanadasu aigi wase haidokbiganu ko Leihauna kaino nang nganglidubo asuk luraba nabasibu nangna haidokbiganu hairaga kamaya yadoinoba nang yamna henjina khallaba male Peru doctor nasu nang ahalsinga watana dina saurai natra Peru su sauksin nadrabadi yararoi pumnamak mangba tare khanna Leihauda asaubagi maithonga loinana hairai Leihau madu pumnamak oidunasu nangaigi wase kanadasu haigano aina nangonda sinariba wafamse nangna karigumba kana amagi nakong yaukrabadi nangaibu nangi marup amani haiduna amuk hanna ningsingbirakano asi haiduna Peru mamayadu sat onthokduna kapchai Leihau su Perugi lengzum aduda paiduna piranga loinana hairai Peruna Leihaugi pairakliba makhut adubu magi makhutna lauthokduna mamaidudi Leihauda onsilamda
asumna hairaki. Leihau, ai Peruni. Malemsida khwaidagi laibak phabi. Igi laibak ta tamlamba atenba punsi asibu nangna thugaige khangano. Pumnamak igi sanagi damakni. Sidagidi nang wa makha tana amuk nganglagano. Asi hairamduna Peru leihaugi yumdagi magi yumtamna chanchat tawduna lakle. Ngak iko miyoibase asumna kainakithawba ngaktani. Masana masagi punsibu matam mana ngaibiba taibang asibu thadokduna chatlani haiba khangjarabada miyoy amagi thamoida kari phauramgani. Adugumba miyoy aduna kari wahai haininglamgani. Peru laibak phabini haigadra, laibak thibini haigadra. Laibak phabi oiragana karigi maithongda momon minok mabu matam sangna tambiramde. Amuksu laibak thibini hairaga karigi minok masu tamhanbibano. Masibu taibang ashigi chatnabini haigadra. Nongmagi matamdi adumak hauki. Peru masada asuk luraba laina ama lairabasu kanadasu haidopta. Tuminna adum madum awaba si puduna ashiba magi matambu ngaiduna lay. Matam madi kanabusu ngaidabana hauzikti Perugi luhongbagi matamsu lepkre. Kuidre supnagi tha amakhakta ngaire. Kari tawgani Peru matam madi asum hauzilakani magi fibamsu asum sokpa helakani. Khandabadi natte ahing kayani tumdana wakal tawkhiba kari boirakaba. Matam kharagi matung nganbasu mana paigadaba thabak kaya mayambung ibungo tomtinga watana jari. Yumdugi sopa kadani tomtinna leiriba dukan jewelry frame sing adugi chesang file kaya puthokduna nganbada sinabiri. Tomtilna file khara puthokduna nganbada hairai. Nganba Nambulgi jewelry dukan adugi nishi. Shiyamta nangna kupna yengsillo. Suriba lebarga lagliba income siga marakta chawna khenaba yaure. Masi ainasu phajana yengsinba ngamde. Aduga shina singjangmaigini. Jewelry ne makse adum manabadawna tawe. Karamna tawribano yambasu gyan ga tadeda. Nganbana adudi yambung dukanani sidi kana na senariba huzia. Dukanani se Joychandra senabane. Animak mana ngamgani haibaduda ainasu ayaba pikibani. Joychandra idi nahanwai mapani haibra kaino amaga ikoida lakhibudu natro. Mane. Adudagi nangsu Amerikada dum chatkre. Nangna chatkraba matungdadi angonda thabagani she adum sinadunane tawhallabane. Tha mari mangadi thabak phajana tawrami. Adugi matungdagidi khara chenerambadai paisase chawna senaba horakliba sini. Phare mashima sunangna khara kupna yengsillo. Madugi mido midyeng ama chumkhidabane. Phare yambong ayu dum yenglage. Tomtin amadi nganba asumna tawba yaba sinaba yaba thabak makai sinaramduna tomtinsu magi kada changlai. Nganbasu magi kada changkre. Somdana tomtin magi ka yausilai. Ninthoidu phamung aduda isaw langduna mamayadu suktuklaga famduna leirami. Tomtin magi nupina sauraga leiramba aduda itaf hektapna hanglakpani. Kaidawre nangdi? Sita sangbi hikmalaga suktuklaga leirami besina. Linthoi isaw sawna khumlai. Pibagi piba arabin bakai pithokro yadro. Ahai, kainuni nangna nganglidubu. Kanada kari pibagino? Ekhoina senaramba achauba thabak makhaina poksu pokminadaba nanaw nupasida pithoaga ekhoina thabak macha singse sum senaraga legatro. Tomtin thajadaba haidurakliba wa aduda sawningba pokluraba male. Kudai hongliba adu fat tawduna lingthoigi manakta changlaklaga mamangda leptuna kudom bisinglaga. Adugi wado amuk khanna palakano. Ima pundrapasu ipadi pulibani. Nganbase aigidi hek irem khakni. Inawni. Nangumnane adumna haibagi rat leite. Shimadi khango. Linthoi tapthagadra hairaga
ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯀꯅꯥꯅꯣꯕ? ꯑꯩꯒꯤ ꯔꯥꯏꯠ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯅꯥꯅꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯇꯣꯝꯊꯤꯟ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯨꯔꯕꯗꯤ ꯉꯥꯟꯕꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯈꯔ ꯇꯞꯊꯔꯒ, ꯅꯨꯄꯤ, ꯃꯇꯥꯡꯁꯤꯗꯅꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯍꯧ. ꯆꯠꯂꯣ, ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ. ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯂꯤꯟꯊꯣꯏ ꯇꯥꯌꯣꯟꯅꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯄꯨꯟꯁꯤꯕ ꯃꯃꯥꯗꯒꯤ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯑꯗꯨꯁꯨ ꯃꯃꯥꯅ ꯄꯤꯌꯣ ꯌꯥꯗ꯭ꯔꯦ, ꯃꯆꯦꯗꯒꯤꯁꯨ ꯄꯤꯌꯣ ꯌꯥꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊꯟꯇ ꯃꯣꯃꯣꯟꯒꯁꯨ ꯇꯧꯖꯔꯤ꯫ ꯂꯩꯁꯅꯥꯅ, ꯄꯨꯟꯁꯤꯕ, ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯅꯥꯒ ꯂꯨꯍꯣꯡꯒꯅꯤ? ꯄꯨꯟꯁꯤꯕꯁꯨ ꯀꯨꯝꯂꯛꯏ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯤꯅꯦ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ. ꯃꯁꯛꯁꯨ ꯐꯖꯩ, ꯅꯨꯄꯥꯁꯨ ꯃꯥꯜꯂꯦ. ꯑꯩꯅꯅꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯦ. ꯑꯗꯨꯒ ꯂꯨꯍꯣꯡꯗꯣꯏꯅꯦ꯫ ꯂꯩꯁꯅꯥꯅ, ꯑꯩꯒꯤꯁꯨꯅꯦ ꯑꯃ ꯂꯩꯉꯣ. ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯦꯛꯇ? ꯍꯥꯏꯗꯣꯛꯑꯣꯏ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯄꯦꯔꯨꯅ ꯀꯧꯔꯛꯏ꯫ ꯁꯅꯥ, ꯅꯨꯃꯤꯠ ꯇꯥꯔꯦ. ꯄꯨꯟꯁꯤꯕ, ꯅꯪꯁꯨ ꯆꯪꯂꯣꯗꯅ. ꯄꯨꯟꯁꯤꯕꯅ, ꯍꯣꯏ ꯆꯤꯆꯦ, ꯆꯪꯂꯗꯣꯏꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯄꯨꯟꯁꯤꯕꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯕꯥꯏ ꯕꯥꯏ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯪꯂꯥꯟꯅꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯂꯩꯁꯅꯥꯅ ꯍꯥꯏꯈꯤꯕ ꯑꯗꯣ꯫ ꯁꯤꯝ ꯊꯨꯗꯦꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯁꯤꯝ ꯑꯗꯨ ꯈꯪꯍꯧꯗ ꯊꯨꯗꯦꯛꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯃ, ꯃꯇꯝ ꯑꯃ, ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛꯅ ꯆꯥꯛꯅ ꯊꯥ ꯑꯃꯔꯣꯝ ꯑꯁꯤ ꯈꯥꯡꯂꯤꯕꯅꯤ, ꯎꯄꯥꯏꯗꯤ ꯂꯩꯇ꯫ ꯑꯁꯨꯝꯅ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯨꯕꯅꯤ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯃꯁꯥ ꯑꯗꯨ ꯂꯣꯡꯅ ꯍꯥꯏꯒꯠꯇꯨꯅ ꯐꯃꯨꯡꯗ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯗꯣꯝ ꯆꯥꯛꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯑꯁ, ꯑꯩꯁꯦ ꯕꯨꯠꯅꯤꯗ. ꯉꯥꯏꯍꯥꯛ ꯁꯥꯎꯔꯨꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦꯕ. ꯐꯔꯦꯕ ꯁꯤ ꯑꯣꯏꯔꯗꯤ꯫ ꯄꯨꯟꯁꯤꯕ ꯇꯁꯦꯡꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩ꯫ ꯃꯄꯥꯜꯗꯒꯤ ꯕꯦꯜ ꯈꯤꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ, ꯆꯪꯉꯛꯑꯣ ꯍꯥꯏꯈꯤꯕꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯆꯤꯡꯈꯩꯅ, ꯑꯣꯏ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯒꯤ ꯇꯣꯝꯅ ꯇꯨꯡꯗꯒ ꯃꯈꯨꯠꯀ ꯄꯨꯜꯂꯒ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯌꯦꯡꯅꯤꯡꯗꯦꯀꯣ? ꯄꯨꯟꯁꯤꯕꯅ, ꯊꯤꯕꯥꯏꯀꯣꯟ ꯃꯥꯟꯕꯁꯤꯗꯤ ꯁꯣꯝꯗꯅ ꯑꯩꯅ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯤ. ꯌꯨꯝꯗ ꯊꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯆꯤꯡꯈꯩꯅ, ꯅꯨꯡꯉꯥꯏꯗ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯔꯤꯁꯤꯗꯤ. ꯃꯥꯁꯇꯔꯁꯦ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯁꯦ. ꯅꯊꯧ ꯂꯩꯇꯒꯩ ꯁꯤꯝꯗꯣ ꯊꯨꯗꯦꯛꯈ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯝꯂꯔꯣꯏꯅꯦ ꯍꯥ? ꯄꯨꯟꯁꯤꯕꯅ, ꯍꯣꯏ ꯊꯤꯕꯥꯏꯀꯣ, ꯅꯪ ꯃꯩꯗꯒꯤ ꯍꯩꯖꯤꯜꯂꯛꯀꯅꯨꯀꯣ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯖꯥꯠꯅꯤ꯫ ꯅꯪꯒꯤ ꯁꯥꯎꯕꯗꯣ ꯅꯊꯟꯇ ꯁꯥꯎꯍꯧꯔꯣ꯫ ꯀꯗꯥꯏꯅꯣ ꯅꯍꯥꯟ ꯅꯪꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯄꯨꯈꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯝꯇ ꯄꯤꯔꯧꯁꯦ꯫ ꯅꯪꯗꯤ ꯑꯃ ꯂꯧꯔꯛꯄ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯋꯥꯏꯔꯛꯄꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯧꯅꯤꯡꯉꯥই ꯂꯩꯔꯝꯃꯔꯣꯏꯅꯦ꯫ ꯑꯁ, ꯑꯩꯅ ꯂꯧꯔꯛꯄꯗꯣ ꯇꯜꯂꯦꯕ. ꯑꯗꯨꯗ ꯂꯩꯕ ꯑꯣꯖꯥꯗꯣ ꯅꯨꯄꯥꯗꯣ ꯍꯩꯅꯗꯦꯕ. ꯋꯥ ꯃꯌꯥꯝ ꯍꯪꯖꯤꯜꯂꯛꯇꯣꯏꯅꯦ꯫ ꯃꯇꯝ ꯀꯥꯏꯍꯜꯂꯒ ꯊꯤꯜꯂꯛꯇꯣꯏꯔꯥ? ꯀꯗꯥꯏ ꯋꯥꯏ ꯖꯒꯥꯗ ꯂꯩ? ꯌꯨꯝ ꯑꯁꯦꯡꯕꯅ ꯀꯩ ꯂꯝꯗꯅꯣ? ꯖꯥꯠ ꯖꯥꯠ ꯌꯥꯝ ꯍꯪꯖꯤꯜꯂꯛꯑꯦꯕ꯫ ꯑꯗꯨꯅ ꯑꯩ ꯇꯜꯂꯦꯕ꯫ ꯑꯗꯨ ꯍꯪꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯆꯤꯛꯄ꯭ꯔꯣ? ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯍꯣꯡꯕ ꯅꯠꯇꯦꯅꯦ, ꯑꯇꯥꯡꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅꯅꯤ ꯍꯪꯂꯤꯗꯣ꯫ ꯑꯦ, ꯍꯨꯔꯥꯜꯂꯅꯤꯍꯦ ꯃꯣꯏ ꯂꯥꯏꯔꯤꯛꯇꯣ. ꯀꯩꯅꯣ ꯈꯪꯗꯦꯕ. ꯁꯥꯎꯅꯤꯡꯗꯅꯅꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗꯣ ꯃꯃꯩ ꯊꯥꯗꯣꯏꯅꯤꯀꯣ꯫ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯅ ꯅꯔꯨꯒꯥꯇꯣ ꯀꯣꯛꯊꯣꯛꯂꯒ ꯃꯩ ꯊꯥꯖꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯐꯖꯗꯦꯍꯦ. ꯁꯤꯔꯁꯨ ꯈꯔ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯅꯗꯤ ꯁꯤꯅꯤꯡꯉꯦꯕ꯫ ꯍꯣꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯊꯤꯐꯥꯎ ꯈꯪꯉꯦꯁꯦ, ꯄꯨꯔꯣ. ꯉꯁꯤ ꯗꯦꯠ 7ꯅꯤꯗꯅ ꯗꯦꯠ 10 ꯐꯥꯎꯇꯅꯦ. ꯀꯣꯂꯦꯖꯇ ꯆꯠꯄꯗꯅꯦ ꯑꯗꯨꯝ ꯄꯨꯔꯛꯑꯣ꯫ ꯍꯧꯔꯕ꯭ꯔꯥ ꯅꯪꯁꯨ? ꯍꯧꯕꯩ ꯋꯥ ꯅꯠꯇꯦꯅꯦ, ꯅꯨꯃꯤꯠ ꯑꯃ ꯍꯦꯛ ꯆꯦꯟꯅꯕꯗꯅꯦ ꯍꯞꯇꯥ ꯑꯃꯅꯦ ꯂꯥꯏꯔꯤꯛ ꯂꯧꯒꯦ ꯌꯥꯔꯣꯏꯗꯣꯏꯁꯦ꯫ ꯆꯤꯡꯈꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯅꯥꯡꯒꯜ ꯑꯗꯨꯗ ꯄꯣꯈꯠꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯅ ꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯌꯥꯝ ꯄꯥꯍꯧꯔꯣ꯫ ꯄꯨꯟꯁꯤꯕꯁꯨ, ꯄꯥꯔꯅꯤ. ꯄꯥꯗꯧꯕ ꯂꯥꯏꯔꯤꯛꯅ ꯃꯥꯅ ꯄꯨꯔꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ꯫
ꯑꯗꯨꯒ ꯑꯃꯨꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫